ꯂꯩꯒꯅꯤ ꯍꯥꯏꯗꯅ ꯎꯔꯦ ꯑꯩꯈꯣꯏꯒꯤ ꯍꯥꯏꯕꯗ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯂꯦꯌꯤꯡ ꯇꯧꯕꯤꯕ ꯑꯗꯨꯒ ꯏꯅꯣꯒ꯭ꯔꯦꯁꯟ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯣꯄꯟ ꯖꯤꯝ ꯑꯃ ꯏꯅꯣꯒ꯭ꯔꯦꯁꯟ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯕꯤꯜꯗꯤꯡ ꯍꯧꯖꯤꯛꯇꯗ ꯁꯪꯒꯥꯕ ꯃꯥꯜꯂꯤ ꯑꯁꯤꯁꯨ ꯇꯧꯕꯤꯕꯁꯦ ꯑꯗꯨꯝ ꯉꯁꯤꯁꯨ ꯑꯩꯈꯣꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯩꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯕ ꯑꯃꯝꯕ ꯑꯉꯥꯟꯕ ꯍꯥꯏꯁꯦ ꯑꯃꯝꯕ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤꯡꯁꯤ ꯂꯣꯏ ꯃꯩ ꯇꯥꯡꯉꯝꯒꯗꯤ ꯑꯩꯈꯣꯏ ꯂꯥꯏꯐꯀꯤ ꯚꯦꯂꯨ ꯂꯩꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨꯅꯤ ꯑꯗꯨꯅ ꯉꯥꯜꯍꯟꯒꯗꯧꯔꯤꯕ ꯃꯩꯒꯤꯁꯨ ꯑꯃ ꯐꯥꯎꯟꯗꯦꯁꯟ ꯁ꯭ꯇꯣꯟ ꯂꯦꯠ ꯇꯧꯕꯤꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯑꯁꯤꯒꯨꯝꯕ ꯐꯪꯁꯟ ꯑꯁꯤꯒꯤ ꯆꯤꯐ ꯒꯦꯁ ꯑꯣꯏꯅ ꯂꯦꯡꯖꯟꯕꯤꯔꯤꯕ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯑꯃꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯤꯑꯣꯏ ꯀꯌꯥꯅ ꯁꯤꯡꯊꯥꯅꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯤꯡ ꯑꯣꯏꯅ ꯍꯪꯒꯠꯆꯔꯕꯗ ꯁ꯭ꯔꯤ ꯑꯦꯟ ꯕꯤꯔꯦꯟ ꯁꯤꯡꯍꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯃꯗꯨꯗꯤ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔ ꯔꯤꯁꯣꯔꯁ ꯑꯗꯨꯒ ꯃꯦꯟ ꯄꯥꯋꯔ ꯔꯤꯁꯣꯔꯁ ꯑꯗꯨꯒ ꯐꯥꯏꯅꯥꯟꯁꯤꯌꯦꯜ ꯔꯤꯁꯣꯔꯁꯁꯤ ꯁꯤ ꯌꯥꯎꯗꯕ ꯑꯦꯅꯤ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯑꯃꯈꯛꯇꯗ ꯃꯄꯨꯡ ꯐꯥꯕ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯀꯧꯔꯣꯏ ꯉꯝꯕꯁꯨ ꯉꯝꯃꯣꯏ ꯍꯥꯏꯕꯁꯤꯃ ꯑꯩꯒꯤ ꯑꯆꯦꯠꯄ ꯊꯥꯖꯕꯗꯨ ꯉꯁꯤꯗꯤ ꯃꯁꯤ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯐꯝ ꯑꯁꯤꯗ ꯑꯋꯥꯠꯄꯅ ꯀꯔꯤꯅꯣ ꯑꯗꯨꯒ ꯁꯥꯇ꯭ꯔꯁꯤꯡꯒꯤꯅ ꯑꯋꯥꯠꯄꯅ ꯀꯔꯤꯅꯣ ꯑꯗꯣ ꯍꯧꯔꯛꯂꯤꯕ ꯁꯥꯇ꯭ꯔꯁꯤꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯀꯟꯚꯦ ꯇꯧꯔꯝꯒꯗꯒꯦ ꯉꯁꯤ ꯑꯩꯈꯣꯏꯅ ꯎꯔꯦꯞ ꯄꯥꯌꯣꯡ ꯇꯧꯔꯤꯕ ꯑꯁꯤꯅ ꯃꯈꯣꯏꯗ ꯄꯤꯔꯝꯃꯤꯕ ꯏꯅꯣꯠ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯣꯞꯁꯤꯗ ꯁꯥꯇ꯭ꯔꯅ ꯅꯨꯡꯉꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯌꯨꯅꯤꯚꯔꯁꯤꯇꯤꯗ ꯑꯩꯈꯣꯏꯏꯟꯀꯔꯦꯖꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯦꯁꯦꯖ ꯄꯤꯒꯗꯣꯏꯁꯦ ꯁꯤꯗ ꯇꯧꯕꯤꯔꯤꯕꯁꯤ ꯃꯃꯜ ꯌꯥꯝꯅ ꯌꯥꯝꯃꯦ ꯍꯥꯏꯗꯅ ꯑꯩ ꯁꯔꯀꯥꯔꯗ ꯌꯥꯎꯃꯤꯟꯅꯩ ꯑꯗꯨꯒ ꯑꯩꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅꯤ ꯍꯥꯏꯕꯒꯤ ꯊꯥꯒꯠꯄ ꯅꯠꯇꯅ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯐꯝꯅꯤ ꯑꯩ ꯉꯁꯤ ꯃꯐꯝꯁꯤꯗ ꯊꯝꯖꯒꯦꯕ ꯃꯁꯤ